ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯥ 5-6ꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯂꯒꯅꯤ ꯀꯨꯀꯤꯖꯣ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛ ꯏꯃꯤꯁꯔꯤ ꯑꯃ ꯍꯥꯞꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Chief Minister's Haksalgi Tengbang CMHT asi Manipurgi private hospital kharada chatnaramba adu lakliba September 13 dagi matam khara chatnadanaba ngasi phomkiba cabinet mikhumna uparep lawkhre. Manipurgi apunba saktam ngakpada achauba thodang lawriba UCM gi office ta bom pokhai hankiba adu amuk hana chahi taret khuntakna ba sinbaga pangkakni haina All Manipur kanba imaluk amkil gi president Lawremam nganbina phongdorakle. Kukizo Furuki miyamna hayeng pangthok nabagi thaurang tawriba rally adugi mayokta nongmagi sintha lepa yauna rally adubu saugattanaba Manipur lengak amasung tongan balup kayada phongdoknarakle. Amadi Awang Nongpok State Singda Ladiba Lengaki Hospital Singi Manungda Ahanba Oita Rimski Ophthalmology Department da Optical Biometer IOL Master 700 launch Stokre.